Pakshadayam Ibamaru Ipapau Kara update Taujere. India the public transport system Hanadaki Hena Atawamatam the Pibam Pagalaglagani Modi. India ki modernization ki Kongtang Amuina Miam Giva transport system the Ayan Bambiang Tamduna. Laibagasta Hanadaki Hena transport system Asi Atawada Pibam Pagalagani and Prime Minister Narendra Modi na Pongdokre. Wafamasi Modina Sahi Asigi Union budget ki matang da infrastructure ki area da ahen bamiyang thamtuna phongto ki bane. Ngasi Prime Minister na Mumbai dagi bande Bharat Express train ani lamtha ba ki thoram da hai. India na kunga mathoi isuba sahi sa asigi manung da leibaga sigi public transport system ase kahena afab phibam da thamlagane. Public transport system da hena thuna thabak pai khali bama kai leibaga si modernization da khumang yang da sangsin ga dauri bane. Tabagas na hina kumang sausil lipa makay miyam ki punsi mahing dahiyan na nungay ba punsi mahing amauhan bangam kadori bane. India ki public transport ki fibam iyan na fagatan na miyam ki punsi mahing da sauna ahong ba purak pangam lagani ay bawa from doki. Prime Minister Modi na Mumbai da bande Bharat Express train ani lamthak na pamatong dahay. Hausik India da anu pa modern train sing pudhok pa ngamle metro servicing iyan na pag sauna tabak pay kalagli. Anong airport amadi hitang pam sing senggot sagat pagi tabak loy silagre saliba lambi asda makata na sangsin tuna lebaka si ihan mangsil tava lebaka magi miyang aduda ay koy lep na sangsil libani aba wafam pongdoki pangto kada tabak torom puna mag union budget ang biyang tamtuna reflect tawri hanagi matam da infrastructure development kita mag lufa lakh crore tara budget ta putok lambani adu bahugzik ti hanagi budget ka sangtam na tuni yang pada hanagi budget asida hanagi adugomba saruk mga yang kan putok le Masih hau ki basahi mafan asagi matung da sakot thorang ki damak khwaita ki chauna kaidava senpam oire haba wafam Modi da phongdoki Union budget center na tax rebate loram bagi wafam Modi na puthok la tunai hana UPA lengak lairinga da Congress na lusingba lengak dona leibak asagi middle class kampu dagi tax law bagi thabak paksan na satharami adobo leibak asda BJP ki lengak lakpa dagi hariba middle class dagi loram ba taxing adu exempt tawre Lising ani tara gamari ki mamang da Congress lengak lairinga da middle class citizen sing na sahi da lufa lak ni forward talabadi makhoi ki pay tax lorami adovo BJP lengak lak padagi lufa lak mga forward sahi da income lak lamba middle class citizen dagi pay tax loramba ado exempt tawkre haujik di lak mga dagi henduna lak tarit sahi da income lak wa citizen sing dagi pay tax lawba ki tabak tokre hanama khata ke Paliba BJP lengak asna liba kasigi laira ba amadi middle class citizen sing damak afaba tabak thorum kaya lip tana fai khali makoi ki damak khalaga afaba tabak thorum kaya pai kana ba warip sing lawri aina Modi na makata ke pada inot piri Modi Mumbai dagi stirdi Solapur da bande Bharat train ani lam thakre Prime Minister Narendra Modi na ngasi haikre Uttar Pradesh ki sakot pana leba ki apun ba sakot pa ki damak inot ama pikre Ngasi Uttar Pradesh na malhim ki damak asa am orakre amasong leibaki apun ba sakot pada inot piri anam hang na haike Lucknow da Uttar Pradesh Global Ambassador Summit da wangang pada Prime Minister na haike good governance peace law amasong order amasong stability ki damak tangasi state asi khangnare matama mata Uttar Pradesh bo Bhimaru state aina kaunarami adubo hauki ba sahi mati mangada angak pa fangna sakot pa utkre an sumhang na haike Social, physical, amasung digital infrastructure sing hanggat na napataw kiba tabak sing dagi Uttar Pradesh na sauna ka na bafangre. State sida afaba amasung asing ba development ure amasung business taw budak komthok na nabagitamag hanagi kanglon sing adu ongdokre ay na mahag na haike. Speed amasung skill na wakal na tamlaga India na saukalagli green growth amasung green hydrogen da India ki ahan ba miyang adu layre. Sinana sing naningay oy pamong da spy balloon North America rom da paisalalaki bagidamag US lawmakers na yaning da ba phongdokre Sinana thasilak pa spy balloon oy gani ana sing na ba balloon makalasi au ki pasaul ki aroi pasarok da North America phongna paisalaki bagidamag ngarang sakol sinamita US ki lawmakers na amatoyna yaning da ba phongdorakre Sinagi balloon na to na nongma chupna alangka dagi south Koro ni na pau na fight na laki bani no masuk na lep na pai sila pugi thong aduda American sing amadi lenga ki officials sing na belon aduda ahen ba miyang thamba horaki ba kaloi na US ki military kampu na leba ka sige nong pok thangba samudra khongpan da auki ba thang chunamit da kap thagi bani tawdo ka sige mari laina na US ki House of Representative na resolution ama pass taw ba kaloi na China ki Communist Party na hai
altitude surveillance balloon amasin natuna United States ki ngamkhaida paisilaktuna lebak asigi sovereignty da atamnana singdabagi thawong amani haina akan bamongda yaningdaba phongdorakre thokiba tawdok adugi matangda America gi Republican Party lebak asigi President Joe Biden gi mathakta akan bamongda criticize tawrakre maki administration na sinagi kahenba thawong sing chatharglaba phawda yamna sona mayuk nabagi thawong ado pendabagi maral siragli Tanzania sida Joe Biden ki military officials sina phongdorakpada sinagi paisilakle babelolado high-tech payload oiramba yabagi singnaba laibana Atlantic Ocean da kap thatan mangan khibani ana phongdorakre US na chatharagli ba thawong adu akan bamongda yaningdaba phongdokladana sinagi foreign ministry gi spokesperson na phongdorakpada thokiba US ki thawong adu Baising gi maiki dagi akan bamongda pendaba fogi Marwena US na laukiba wari padu lebakani ki marakda political ki oiba manipulation amadi hypertension thogana ba thauselne hanana sinagi maiki dagi pareba beluladu civilian Yarslifi balloon aduna maru oina meteorological purpose ki dama research tawbada sinnava balloon ni haina hanana phongdokiba laikhrabane sinagi wafum masda Pentagon gi official na phongdorakpada United States na haujukchu balloon adu ki matang ta sabsaba figure ama khangdokna na phonari Pentagon gi maike dagi balloon adu aron atu ki pau laukthokna na bagidamak thajilakra haibadu kupna yangsili ana phongdorake Syria amasung Turkey da mating pinadava relief ta political itil jaun danaba Godres na apel tawkre Yuwakan na habadagi misimina amadi amanga da chawna mayok naripa Syria masung Turkey da malem pumana mating pinadaba masung relief operations da political gi itil sangan danaba UN Secretary General Antonio Guterres na apel tawkre Turkey masung Syria ki miyam gi damakta aikhoi pumbana lepka da pamadamado haujik ni hana Guterres na pamais na phongdoke Laibak ani makna refugee sing botaram na oki bagi thawong sing ningsing latuna mahang na haiki madudi Turkey amasung Syria na refugee million kiabo mating pangkiba amati protection pi kibaga manapa mongda laibak ani ki miyambo thawjal ga loina na mating pangna da ba yakna international community da afel tawre Panbi abadi Turkey na handaki sathireba yuwa aduga mari leinana India yauna malemge laibak kya dagi mating kya fanglabasu Syria gi onadi auju phawda Yuha aduga mari lainava international response piningai oidapodagi Guterres na Syria ba malem gelebak singi miyangda tongan obagi thawongda punamaki miyang singsinna ba honake President Bashar al-Assad ki government nong suklo gelebak singi athing basing mayuk na bagal loinana Yuha na soga liva ayam ba mafam sing mapan gi aid workers in sangbada kodong chatra barabel singna kanton tawu oibena relief operation singda political gi athing basing mayuk na ribane Haujiki awaba gi masak warpa tangka kasi political gi ithil chakhanara bo honava natragana khaibung tan abegi wakal utnada bagi matamadu nate tasena ma haujik malem pumbagi support mathau tai Syria humanitarian fund amasung Syria cross border fund na yamna thuna support piba mathau tai haina Guterres na phangdoke mana makatara tuna Syria pa mating pangnanawa flash avil ama launch tawragani US jauna noks longki leba kyana Syrian government athing ba thambaga loinana Guterres na hai makal amatagi athing basing na Syria gi miyambo mating pangpagi thabak da apanba pihloi daba matamadu haujingne Pakistan na IMF ga wari sanabada bailout package gi dil purakpak ngamkidre Pakistan amasung International Monetary Fund IMF na negotiation chatharpada sel gi awaba sangna bayuk na riba lebak asivo bankrupt hendana bagi namakta yana mathau tariba fund $1 billion 1.1 gi dil purakpak ngamkidre Pibam lusilakliba economic crisis na maram oidan Pakistan gi foreign exchange reserve sing haglak pagloina daliba kasi haujik tha ama konagada import ki dollar matik sana leitre Ilai numita Islamabad thato ki ba IMF ki team nai ki madudi numit tarani sukna wari sanabada ki bail out package ki deal gi matang da progress ningthin leitre Lagriba numit khani asida sumakata na virtual discussion sing sathagi gani aina IMF mission gi Hirnathan Porter na statement amada phangdoki Sahi manga gi manung da greater Tifra Lane ki demand tamna mami samkragani Deputy Minister Hauki ba sahi manga rom asna greater Tifra Lane ki demand na maram Oregon State government da khurau thangba kya thowan kre adobala kador be sahi manga asigi manung da greater Tifra Lane ki demand tamna mami samkragani hana Tripura gi Deputy Minister Jisnu Dev Barma na claim tawkre Deputy CM Nu debana makata na phongdokibada state asida BJP na lusingba lengak lakraba matuk mikhal mamangda party asna dawgani hanam yam da pikhiba thajaba sing amba thabak don thokre andagi wena su pang thok dorpa mikhal asig mari lena phongkiba manifesto da state asda leiriba travel sing yamade
yellow missing is aqua Taranga Marie Lenaba or from Gapale. Election manifesto as in a maru when a sort of amusing that I had Martin Pinada Papandam Tamle. Masiki Madakta Trifura Tribal Areas Autonomous District Council TTA ADC na Aujekti Santran Scheme Sing Direct Apply to Wayari Hire. Amaramda Tifra Mortaki Matang the Mahana Fongo Kibada, Handak Fonki election manifesto adu the Tongan Ba, state demand to Baki Wafam Adukatana Trifana, demand to Ribo Wafam Sinki Matang the Pale. Maramaduna Miam Namakatana Greater Trifal and Kitamak Anova, Kongsang Sang Silakani Habatazade, BCP Namiam Kitamak Matam Pumpa the Lepli, state as the Tabak Pangdaban Nahaka Lady. Ariban Hasing Aduba Gapam Tabak Pangan Bibasti, or Dr. Bani Maramaduna Gapam Tabak Natrabaso, Maramdum Hingjapalinga Kimake the Gipi Yaba, Mating Sing Hana the Hana Pin and Bahonagane. Na ko di magtagkapam ang kitabag pipa habasti state amad da oitok laro itawa owa from ni Haile. Zelensky ki Euro concert nong mamatungda Russia na paksa na misal attack sa targre ani Ukraine na claim tawragle. Ukraine ki President Zelensky na ngarang Euro ki liba karada Jensen concert ka sat kiba matung ngasi iray numida Russia na paksa na Ukraine na misal amadi drone attack sing sa targre makoy ki attack atu da long range weapon sing sinaraki ani Ukraine ki may ki pong doragre. Makatarakwa atopa Manipurgi pau karada. Lanjilakpa Myanmar masasik Manipurda sangjapam pipininaba seministerda hajagre. Myanmar gi tangdu leitada bafibam asina maram oidona Manipuromda lanjilaklipa miyoising asiba phajin ponsinduna thambibagi mahuta. Matam kharagi oina sangjapam pipi waina kuki gi tongan patlup singi president sinapunda khudek piwa memorandum of Manipurgi seminister and Birenda present gre. Hill Tribal Council Moregi President Victor Lemthang, Kogi Women Union and Human Rights Moregi President Romila Mate, Kogi Students Organization More Blocky President Ladrit Sang More Youth Club ki President Philip K. Kongsai Amasong, Kogi Kanglai Lompi Moregi President Thangzangam Hawkim na Puna Kudik Piduna Tha Asigini Panda Pisin Kipa Memorandum Aduna Hai. Lebaga Sigin Luhuk Angna Satpa Citizen Amu Oibu Marum na Lengana Paikalakwa, Tabak Tarom Sinta ay dapan piba amadi tabak tarom paikat pagi panggal laite. Atau menemak Myanmar gitang du laita dapat fibam asin maram odona lepa kaduda leiva masa-masa gimana kita leiva ya tatu nama tuai hingga nama kita mak mani forum da sensi laktu na sang japam laktu na leiriba miyosing tha asike kun katari tagi phaba pun bagi tabak jatharak le. Asum na phara miyosing aduki manung da nufi amadi pikliva angang kamarom su yauri. Makoy sing adu Myanmar da military junta na lengak paisin kibadagi military junta amasung demokrasi. Saugat vanakal ani gimrakta chawna mukna bathorakwa asidagi tangai fadana mayunggi nungaiwa adu thaduk tuna laglibani nakal ani gi kothokna ba aduna kanman khibana baram oiduna bisam yam khandok pangamdabadagi mathwai hingjana paselakpani asiga miyosing asiba sangjapam piba amadi mateng pangba haibasi miyoiba am oina tawfam thokpa thabakni haina lawe aduba sangjapam lobal lagliba maral laijatra miyosing asuba illegal immigrant ni ana lamdam asigi media sing da phangdokliba wafam sing asi yamna lebak thibani Makoy sing asidi matam kharagi oina sangjapam lawba lakpa asylum seeker ngaktani makoy fasin duna ambukana Myanmar lengata sinakiba aibasna hena makoy ki ponsida pamdapa thaudok thokane Maramasna Manipurda sangjapam lawdur leiriba miyoy sing asigi asylum seeker oina sakhang biduna matam kharagi oiwa permit pipi duna makoy na leramba kholsing atuda leiwa yana na basin biyo makoy ki leibada kudong chana da relief material singsu lengana bibiyo Karigama pipam amatu da miyosing asiba military juntana sinnabigan o haire. Popi pambi dagi kani loklamba ani jauna ahom pare. Lenga ki war on drugs ki manungsan ba Tengnoval police station ki team amana sathawa drive the district asiki manungsan ba di Bolzang singsang na form ki ekar tara ka mangaro umpak sawa lamda tharamba punalupa crore amaga lag yang khairong ki kani kilogram. Sama yang khairom puthok da popi pambi sing yan thatu na mangan bagaloy na. Popi pampi sing adu thabada senava nupi ani yauna miyo hom phare Police tagi phangba pawda popi pampi yanthat bagi driver do Tengnophon district police department ki official amadi masi police station ki nupi police person yawa team nangarang epung tara ka mathoi rom tapa matam da sathagi bane team aduna popi thariba mafam adu da sanction ba matam da nupi ani yauna miyo mari popi mahidagi kani lokpagi tabak satharam ge Police team adu uputagi miyo ani amadi jungle da sensin ki badagi phaba ngam ki de nupi ani de phaba ngam ki faraba nupi ani aduga awang sathabada nufa amaka phaba ngam ki bane faraba miyo sing adu ti Bolzang palace tagi dam koning auge sahi ni fuga manga mapuroiba laikhidraba thangkozam auge
Masi police station gi manung chanba Tolen village dagi nemnai hing kahukip sahi nifuga mari apokpa ot khulun auke makoi bo wang pong sathabat aidor padagi farava nufa adogi maming na ning thaujam Jadumani Singh sahi humpuga manga apokpa laikidraba amujau kawe Magda One District Hero Police Station konba salungpam mabang laikai dagini farava nupi ani adu wang pong sathabat ning thaujam Jadumani aribambioi asina Sel putok laga nemnai ling aukip farava nupi asna popi pampi thabani makada balokolakpa action daning thaujam Jadumani so mayumdagi nga sa ipung taraga makarum taba matamda phabangam kibani hari Tenofon District Police ki team na nga si yantato na makan kiva popi pambising adu saurang na kezi sama yang kaironggi opium lokada pa mapam oigani maramada na nga si amang atatuan kibasing adu saurang na lupa kro amahian bagi oigani tawdo kasi ki matanda kes amuso laukar kre makatarakwa ato papawda tariki Syria yuwa habada si balising kun ganitoy hen kre ati agay makadagi angangsing hingne lauthok lakre Targi amasung Syria da ningthauka panimita yuwa hakiva aduda siba mi ki masing aujek lising kun ganithoi ihan khrabasu ngasi rai numita square sinna ningkhairakwa building singe ate akai makadagi angangsing hingna lautholakhre sahi cha marum ki manungda lamdam asigi khwadagi hena sathiba yuwa hava aduna khwadagi thina sokan ki mafam singe manungdagi amawariwa Targi gi city kahpat ramasta asibagi manamna nungsida pik thankhre aduba sathina inglaba matam asida pompak paklava Building sing aduda mangani suba namita su ahing bamiyo sing lairifra hana section na thipa humbagi tabak sadhari ahing bamiyo sing sumpang panglaroi hana khanba pong humbudrani toy ki matam aduda gi yamna hentok lakraba matong na werifa angang sing kanbagi pau kaya targi gi median afong lakre pung sama kasuk na mga subada an kaya kawa katang ba city da Rex Square sing na ate akai makadagi taragani fan ni dangariva Yusuf Kosegin sing tolakre Kona minute kungi tungda makoy na sahi tari suraba Muhammad Hussein so rescue daw bangamkre ane NDTV news channel haiki Ilay numita alakayada masagi sahi suraba Genève ela Palabsu rescue daw ki aduga Adiyaman province da rescue sing na masagi sahi suraba Ayub ag amasong Gaziantep da sahi kaya suraba no khang taba angang ama yaw na miyoy ani kankre Pungkai amagi mamangda aikoy na ate akay makadagi miyoy adu hingna kankre Hana Jack Fair Service na kanong puk thangba targigi adiya amanda makoy ki team sing adugi matangda iray numita toy tawke Ngarang sakon sin numita rescue sing na numit tarani tangariba angangama amasong mahaki mamha ate akay makadagi hingda sing tolakre makoy masagi khutpu sing rescue tawbada expert warba targigi minor sin ning thawka bagi 7.8 ki magrazuki yuwa hava aduda khudong thiba takraba miyoy sing tengpang na makoy na karmna thuna dabak laukhat kibaki aibado pawdam ke Masida ikoi ki thamoi pupa ngam kite haina minor smile haki kalkan haiki adobo saifyur angang tariet oza ani amasong mafa amaywa habada sikiba do ngasi mayumda paikre hariba group aduda yawwa angang taraga mapan sikre ana targi ki median haiki ithat aduda ki sahi taraga mathoi dagi taraga mari fawa ki angang kunga mari na mafa tara oza mari amasong volleyball coach amaga loina school tournament amagi damak targi da laki amasong mangtak labo hotel amagi manungda rakibani Akan ba yuhava asigi ati akay marakda Syriada pokiba ama maming ama amasong anoba yum ama phangkre Syriada laiba makoy gi yum gi ati akay sing adugi makada mawo poklaba matungda mama sigrabi angang napi masa adugi maming ama amasong yum ama pikre Syria gi town janrista magi siraba mama aduda magi khoi adu atumak samnana angang adu resku tawkibani tamthiraba yuhava aduda magi mafa amasong masin manaw sing sikre Hausiti mahaki maming Arabic londa aya aibadi angakpa haina thongre maki makura atun angang adugi imung manung punamak sikraba maram hostel dagi mahna discharge hek toroklaba matong mahak bufana jumda puragani haiki Sanla al badran gi masagi jum adusu yuwahaba aduda mang takre amusuk hausik tian aduda mahaki imung galoina na laire Piglibi ayagi resku tawkibagi video adu social media da paksan kre ningharapa mathol mari gi building amagi ade akai adudagi ufulna kopsit laba apikwa Angang ama konsen laduna songthok lakwa miyoy ama footage aduna ulaki Madugi matung ani soba miyoy amana sub zero temperature adu da nauna fokpa angang adu kita blanket ama pura duna anabagi miyoy adu tapna thuna sensen ki angang adu jok saragi hana miyoy dising kyana kutlan thoklakre anakpa town afrinda laying na ba angang adu hostel amada thamkre mang masa ingi amasong sorhon bo wari doktor amagi nupina
magi angang ka loitana mahakpo khom pithakli ningthaukabagi magnitude 7.8 ki kwa hapa aduna mahafa laitaba oingraba angang kya marungi manungda ayaso amane United Nations Children's Agency UNICEF na mahafa sing thiba khangtrapana takna sikraba angang sing makoina monitor dawri amasong makoi gi damak action na sian nabiba ngamgadaba imong manung ki mai mata sing thina na hoslan singa coordinate taunari haire nakala maromda Zelensky ki Europe khongchat ki nongan bada action missile attack sing tawrakle ani Ukraine na phangdokre long range kulai sing taksil lubna ba Ukraine President Volodymyr Zelensky na Europe ki leba khara da satkiwa nongan ba irai numita Russia na action missile amasung drone attack sing tawrakle ani Ukraine na phangdokre irai ge uta city sing amasung marwewa in person facility sing da attack tawraki Sea of Azov tagi Iran na saba kamikaze drone taret amasung Black Sea tagi caliber cruise missile taruk kablaki an Air Force na haike Ukraine ki Air Force aduna makoina drone mga amasung caliber missile mga kaptakre haike nongbokda Kharkiv region amasung khada Zaporizhia region da pandam thamduna Russia na anti aircraft guided missile kuntraga mga phawwa yauna paksan attack ama Russia na sadaraki an Air Force aduna haike Zaporizhia da mafum adugi official Anatoly Kotem na fung amagi manung da attack taraga tare chatharaki ana phangdoki Ukraine ki energy operator Ukraine nerko na Ukraine ki nongpok nongsup amasung khatang ba region sing da high voltage facility camrom sok tuna mafung kya da power funky drai ki Russia na power plant sing amasung transmission system facility sing da su target tawhi high ki energy operator adun high ki Russia ki misal anin Ukraine da sanglaktriki yu mamang da Romania amasung Moldova ki air space manung lansen ki aina makok tong ba Ukraine ki general man high ki Ukraine ki armed forces ki commander in chief Valery Zaluzhnyi Black Sea dagi caliber missile anika blakibado Moldovan air space lanselaki madugi madong Romanian air space ta paiselaki madugi matung da Ukraine da sanglaki ana phangdoki adu bahari ba wafum madu pawgi agency Reuters na sumlivra habadu kudak tele pangam kide Russia na sumadu ki matang du kudak tamat pira kide misal sing adu kapthana bagi Ukraine ki tawba ngamba adu lai adu bo mapal levak sing adu da misam sing da khudong thian ba adu pam da ba maram dagi madu tawgide han Air Force adugi wangangloi amana tongana haibo wafum adu paladuna Ukraine's Prabha media outlet haike makatarakwa atopa Manipur gi pauda amo February tara ka mari dagi lenga ki makada leiriba hospital sing matam kaktuna thingjin bagi khongjang sangselagani loli timau Manipur lenga ta doctor singna sahi kya ki mamang dagi tongan pamaram sapa demand nifan thabak to onthok piu aina haijabada Lengan ngasi fawat tasin adan leire maramasna lakliba February taraga mari dagi Manipur gi singa masung tam da leiriba lenga ki hostal sing matam kaktana thingjin bagi khongjang sangsilagini an ur Manipur Health Services Doctor Association ki General Secretary Loli T Mangno Fongdokre wafa masing ngasi Manipur Press Club da pangtokpo pawgi mifam amada magna pamising da phongdoki bani manhai andak pangtokiba assembly mifam atuda Manipur lenga ki makha da leiriba doctor sing na taliba maram saba demand nifan atuki matangda sub minister amadi health minister na phangdoki wafam atu yaningde Hasuk Manipur da doctor masing wat pamaram na maru oina singilam da leiriba hoslan sing da ana lainge kudong saba phangdabagi awapa mayuk naribane Manipur lenga ki oina leiriba doctor lesing amaga samri rom na matam sang na tanto na lagliba maram saba demand nifan asi lenga na mirai to na thambire thabak to anthok pitre maramatuna Old Manipur Health Services Doctor Association na February taragamari tagi auna Manipur da leiriba hostan sing matam kaktana thingjin bagi thabak asida Manipur miyam na su sagat pina basu apel tawkhe nongmai puduna Imphal area da leiba miyosing kianna na bo honaramba amma police na phare Imphal West Police Commando gi team amana ngarang mai Imphal konsak Yangbi District Hostan manakta ain kan pistol puduna Imphal area da leiba miyosing kianna na basalamba miyoy ama phare haire Police na fara pa miyoy aduki maming di Asem Bomsa Singh sahi kuntraga humdoi apokpa e manglem kawe mai Imphal konsak omang leka degine haire Mangondagi Police Commando ki team aduna 9mm ki pistol amaga magazine amaga yauna ka bazari ban nangwai maru mari fagal haire bomsana police ta phangdorok ki matungina mahna fire 9mm pistol aduna Imphal area da leiriba music ke na ba pura ka satpani haire fagal ban nangmai amadi bomsa ga loinana mai Imphal police ta sinagre mai Imphal police na ke samar start tawgre haire party ki natragana lengak pairi aibagi wafam thidana Logi wang wada tabak torok bakudimak logi matung ina chap chana thengnagani Chief Minister
BJP Manipur Pradesh ki spokesperson Jauna Party asigi Karyakarta ani khutharamba musing logi oiba chapchaba action lokhutkani hana minister Nongthom Birena phangdokre wafam asi pamising hangba hangi pakumda phangdokhibani BJP Manipur Pradesh na sinduna thambal sanglenda bangthokiba Din Day of Adia laikhidabagi yangai ga manga suba kumhon thoramda sarukjakiba minister N Birena pamisda makatana hai Handak status ki TV channel amada pangthokfa kananai bagi tawrom amada BJP amasung Congress ki panelist ani gi marakta ungkhana ba thawdok thokraba matungda pamdaba thawdok khara thokre thawdokada aduna maram oraga BJP amasung Congress party ani gi marakta yengthina ba amasung nungaina taba kari su leite lanai gi oiba wafam khara dagi thawdokadu thokiba oigane TV channel da masak thokpa amasung miyam da loksing hawgada kananai nabadi pali balenga kasna taramna ogli adubo Debate tahu napa itu nomor orang ke kulai sini atau nak kutha bagi tahun catara apa asidi ya bangam doi. Matang asida party kita terkena lengak pari abi ke wafam tidana logi wang mata tapak torok paku dimak logi matung ina cap cana tiang nagani aike. Aroi beda content sing asiki markui bapau kara asi bapau dam jari ba. Manipur local news YouTube channel asidagi yang beri bap puna mapadaga jari. Channel asina dom dakana badi subscribe tawi business subscribe tawi romoloina na like and share tawi suka abi kutuk namak po. Amok hana tagasari.